Khangembam Kuleshwar na Leikhidabada Amsu na Awaba Phongdorakli Amsu gi Publicity and Information Secretary Sir To Komna Kudik Piduna Thadorak Patio Lamada Leikhidabada Kuleshwar Mahiroi Oiringedegi Hauna Leipak Kunai gi Thabak Tongningbba Misak Oirakibana CH Iboyaima High School the General Secretary Oiramki Makhatana College ki Punsida Manipur College ki General Secretary Oiduna Mahiroi Kunai gi Luchingba Oiraki aduga Makhatana Guwahati University da BSc Science tamki matamadugi ihau kayada saruk yarakpana maram oiraga Leipak miyamna sakhang narakpa amadi Mahiroi Luchingba mayamna mahakpu thazabadagi lising amaga chamapan humbudra taretagi humbudra nipanda All Manipur Student Union Amsu gi President oina su thaupuram ki Mahiroi gi matam loisin krabatung nasu mahakna hinglingai matamda sanglaba chahi nipu henbasi Mahiroi lup asiga tatna thanaba yadraba Leibaki issue ama lakpa khudingi tanafam oiki mahakna khanghoduna Leikhidaba asi lamdamasi oina achouba mangzaba mensinba ngamlarodaba am oihauragani haina cherolasina makhatari